से फों की तोान तोान में फों सिंह मरुब पाउसिंग खोंगचरगा मैम शेयर तौजगे अहानबदा स्पोर्ट यूनिवर्सिटी सिन्मी सिंगी पखल मई थाखरे इम्फाल वेस्ट डिस्ट्रिक्ट की सकमाई पुलिस स्टेशन कोनबा कौतुक अमदी सेंजम खुनौद हौजिक नेशनल स्पोर्ट यूनिवर्सिटी NSU सगतपगी थबक सथरिबदु थंगना लेबा कोनसा खुलगी लमनी खुलगी याबा याउदुना साबा यारोय हनि इरांग होरक्तुना थबक सुबुसिंगना लेबा पाखल नसिंग मई थरकपदगी साउन इरांग थोखरे इरांग लक्षिनना पुलिसना टियर गैस सेल्स कापदा खुंजा अमगा पुलिस पर्सनल अमगा असो अपनंखरे थौदो असि ngasi पुंग 13 रोम ताबदा कोनसा खुलगी मियै सामरोम NSU सगलिबा संजनबम खुनौगा थंगना लैदिबा चिंगदगी कुमथरकलगा खुलगी अयाबा याउदुना NSU सगतपा यारोय हाइदुना इरांग होरकपा लोइनना NSU सगतपगी थबक सुरिबसिंगी पखल अहुमरोम मै थाखि मफमदुदा खामदुना लेरंबा JCB अमसु इरांग होरकलिबा खुंजासिंग अदुना नुंगना थुमजिंदुना अकाय अतोय थोन खियारि थौदो अदुगी पाव हेक फांगमगा इम्फाल वेस्ट डिस्ट्रिक्ट पुलिस की मखोक थंगबा पुलिस ऑफिसर सिंग यावना मफमदुदा संगसिंदुना इरांग लाक्षिनना होटनाबदा टियर गैस सेल क्या काफी इरांग होरकलिबा खुंजासिंगी मैकेदगिसु पुलिस तमना नुंगना थोंबा अमदि नौरी कबलकपदगी नकल अनिगे मरक्ता साउना मुनखि मुकनाबदुदा खुंजासिंगी मैकेदसु मियोय अमा टियर गैसना पांदुना सोखि अमदि पुलिस की मैकेदसु पुलिस ऑफिसर अमा नौरीना पांदुना सोकपदगी लेकनखरे हाइरि तुंगना पुलिसना अहेनबा पुलिस फोर्स थोमजिंदुना इरांग अदु ngasi numi yungwa pung 12 makhai rom taba matamda loisinki hairi amaramda ngasi gi irang aduga mari lainana National Sport University Harauthul Protection Committee NSU HSPC na thadrok pasirul aman hai ngasi National Sport University gi khola ahum mai thadok naba amadi JCB ama thugairam adu National Sport University Harauthul Protection Committee na thamoi sona kandem tawi hari sirul aduna hai konsa khul village na tasengna pamlabasi NSU sahandaba honabani habisigi ngasi tawriba thawong aduna mek singna khangmangamle karigumba makoina puksel singna NSU asibu sahaninglamlabadi asigumba hingsagi mohta court oina salamgadabane hanjina NSU HSPC amadi khul ahumgi khunja singna makoigi lamni haina claim tawninglabadi law court satpiu haina kerak hana haikre amadi asigumba NSU bu amang ata thon mamadi Manipur gi miyambu atai state ki mamang da ikaiba pimani haina lawdaba ngamloi hairi hena su paw sina makhatari makha chatharak poina to pamaruiba paw amanamu promotion karakpa police officer ga direct karakpa kangbu ga gilan MPS selection grade ka manaba post taraga manga sema state cabinet na ayaba fikre promotion na mathang karakpa police officer singa direct oina sanglakpa police officer singa gi seniority gi matangda personal sing yengthinarакpa amasum Supreme Court na nauna pikiba judgment thabak to uthonabagidama State Cabinet na MPS selection grade ka manaba post taraga mangagi sahi ani ki oina CM ki yaba pikre singi district headquarters singna mathang cabinet mifam pangthok pagi saru ama oina Tamenglong district headquarters ngasi pangthokiba anirak suba cabinet ki mifamda MPS masel goeba wathok asi loisinanaba post taraga manga CM ki warep asi lokhibani hari Chief Minister Nongthomam Berena preside tawduna pangthokiba cabinet mifam aduda Lilong Sajingda Laidiba Regional College bu Government Aided College una lauksinanaba warep lokre warep asina matam sana college asi salaibada awaba mayoknarakpadu khara makhai safaragani pausi asina phangba pauna hainga sigi cabinet mifam aduda Youth Affairs and Sport Department da weightlifting coach oina laidibi Kumari L Anita Sanubu Assistant Director Sport promotion oina promotion pibida ayaba pikre masi mahakna national amar international gi thakta phanglakiba achievement kya adugi damak yenglaga promotion pikibani hari handakta Juko Valley da lamlai sakpagi thadokta mai muthatpada thaudang lokhiba NDRF ASI Nongthombam Binoy gi loinabi Laisam Vidyapati Sanubu lenga ki thabak ama pinabasu mifam aduna warep lokhi ngasigi mifam aduna Manipur police ki nupa amadi nupi constable songwarom launabasu mifam aduna warep lokhi gomja inglisimo sama pan maudraga mapan pangthokiba DPC amana khankraba veterinary field assistant kunga mapan gi manung taraga homda appointment pi bida cabinet na ya pikre mamang segi September taraga manga amadi December mapan pangthokiba cabinet mifam singna lokhiba warep sing matungina IIIT gi dama mantri pukhi da lam acre 6.23 amadi 3.02 Department of
information technology da pinabagi warep adu review tawkibaga loinana nauna allotment pinaba ngasigi mifam aduna ayaba pikhi ngasigi cabinet mifam aduna Manipur working journalist pension MMN rule 2014 gi makhada journalist pension scheme gi khudong saba phangba yabagi sei asi nifuga manga oirambadu one time relaxation oina sei nifuga manga gi mathakta laiba miyoi singsu yawba yahanana komthokna ba warep lokhi amasum lakadoriba taraga mathoi suba Manipur legislative assembly gi taraga nithoi suba mifam masina Manipur goods and services tax ahum suba MMN bill 2021 puthokpa state finance audit report house to puthokpa da su mifam maduna ayaba pikhi ngasigi cabinet mifam maduna Loktak downstream hydroelectric project ki tarif asi unit amada lupa mariga point kuntraga nipandagi mariga point taraga marida handahan bada cabinet na ayaba pikre ngasi India government ki infrastructure grant oina lupa crore nifuga point humfuga nipan pirakpa amadi power consumer sing khudong jahana bagi dama warep silobani land record modernization gi dama review department manpower hengat hanana ba cabinet mifam aduna warep lokhi hen spouse na makatan fongdorakli khasa tharak poina to papawa manama kibo order handok piu desam lamdamasi gi tongan tongan school sing da mahuk sari gi satna ragli academic section gi matung in school khara de admission process loi ki ba madi khara dana admission process kana se thari ngai serak talenga ki education is directorate na admission process thingjin na ba thoki bo order adu handok piu haina Mahirup Desam na fongdorakli Democratic Student Alliance of Manipur Desam gi secretary publicity and propaganda is Hais Rashikumar na thadorok pasirol amana hai COVID-19 na maram oiraga haukiba kumja English inga kungi February thadagi thingduna lakiba mai tampam sangsing hauji class 9 amadi mataki classing tamba haukiba asima pukning thawali adubo Manipur lenga ki Directorate of Education is ki director na thasigi haukiba kunda thokiba order amagi matung ina satliba English inga kunga mathoigi academic section asigi admission tawba thingkibasi handok piduna admission process makha sathaba yanaba lambi yatpiyo Manipur gi oina class 10 gi makhada academic calendar asi February thadagi horaga November natragana December da loibani class 9 faw gi admissions gi fal asi school aduma laukthokpa haibasi mausani karigumba CBSE ge sanana academic calendar fongi haibataragadi sahi amagi mamangdagi stakeholders sing tanaduna tofum thopani school sing hanadagi satnariba academic section gi matungni school khara amadi admission process loikre Karamana admission process kana sa tharingai select admission to thinglag pa haibisi level thibani highway admission process thingjin magi lenga ki order asi handok piu lanana academic ki calendar phongdok pagi apama lengakta lairabusu stakeholder mayam punna matam lairingai da khanamina bagi maru oiba adu khantabiyo class 10 amadi 12 ki examination asibu tongan ba competitive exam sing mayuk nagadoriba mahiroi singi yenglaga CBSE na lebriba matam asidagi theng thadanaba Bosem amadi kosemna thabak paikhat piu mahiroi singna fawriba examination gi langtakna basi kokna ba examination pangthokadaba matam adusu laukthok piu haina su serula dunusu makatana fongdorakli khasa tharak poina to pamaroiba pawa mana offline class howdriba school sing athubada hawan biu mahiroi singi gari atongmal hanthalo emsu COVID-19 laisana maram oiraga matam sangna mahi tampam sing thingzilamba adu laingak nan anauba ASOP ga loinana thasi haukiba kunga tretegi school college sing da offline class hawan krabasu ngasi fawba class hauduna ladibi school sing class 10 amadi TFK examination mayok nagodoriba mahiroi singi khanbiduna laingak na thubada class hawnana ba miyeng sangbiyu haina emsuna phondokre mahiroi look all Manipur student union emsuna ngasi tongan school sing satuna yengsilubagi Paudam laduna loop asigi vice president L athobana haiki COVID-19 laisana maram oiraga matam sangna lamdam asidasu mai tampham sing thingjinduna lakhibane adubo lenga asin anobu SOP ga loinena tha asigi haukiba kunga tretegi state asida school amadi college sing offline class hauba yankibane masigi matung ina mahiroi loop asina lamdam asigi tongan mafam singda lairibi school sing yingsilubada lenga ki order ngaktana offline class horamdaba school thengnaraki High school sing asi say asigi class 10 amadi 12 ki examination mayok nagadoriba mahiroi singi khanbiduna amadi lenga ki SOP nga na offline class tawnaba thorang tobiyo kari marang bidama school khara da offline class howdribano haibigi matang nasu lenga asina miyeng sangbiyo ki mana makhatana haiki housing state asida offline class howzarabasu mahiroi
school college kaabagi masing yamna hanthari masi lengakna mahiroising amadi mama mapasing ni awareness piba watpadagira haibasisu lengakna miyeng sangbiyo mahiroising school kaaba hokiba siga mari lainana gari atongmol hengatpa asinasu mahiroisingda saunu khudongchatama mayokna hali COVID-19 gi SOP ngakpagi natragana thau mamal henbagi gari atongmol helibra haibasigi matangna miyamda samamnaba pholibasi lenga asina miyeng sangbiduna miyamgi awaba kokanbiyo hiramasi gi matangdasu mahairoi lup asina sinduna lakadori February amagi pung ama makhai taba matamda emsu maya loisangda mifam ama pangthoktuna khanagani mifam asida tuan tuanba transport association gi miyut singamadi miyam goloinena punna khannaminaduna miyamna yaba warep lawminasi amaromda kaithel da manamasing yonduna masa masu mai tamaliba mama mapasing asidi ima kaithel ahum thingjinduna leibasina saunu khudong saraba mayonari hiramasidasu lenga asina miyeng sangbiduna tonganba SOP ama thoktuna kaithel hangnaba thorang lokhatpiu hainasu mahangnasu makhatana phungdokhi makhacha tharak point atopa maruiba mapalam gi oiba paw khra hapsaramge tentak na share tawjarage myam tractor rally gi paw phonglubagi pawmi taruk ki mathakta Delhi police na FIR lokhatre Republic Day numita farmers sina pangthokiba tractor rally amasum maduga loinaba imu naimu tanaba thaudu odugi paw phongluba senior editor amasu journalist singi mathakta Delhi police na FIR lokhatre thawong asibu media ra kihanba madi otnaibani hairoduna editor guilds of India na kanna yaningdaba phongdokre asigumba FIR singasi khudakta handoknaba amasum media singbu aki ekhang yauduna ningtamna mathau tohnanaba demand tawri sirol aduna hai protest tawriba singi maraktagi amasiba yaukibadu journalist singna makhoigi personal social media handle singda amasum makhoigi republican singda report tawrubagi dama atamnana target tarakpane numit adugi khongjang adu yamna kanki mitna uhoba report kya galoina na police ki phangba paw ke lakhi maramaduna pami singna makhoigi mausagi mathau oina thaudok sing adu report tokibane maduda ahenba karisu laikhide haina gilna phongdorakli haina paw sina makhatari atopa paw manamo laumi singi protest mafam singu border da khut thoknarakpada thangna thilakpadagi Delhi policeman ama sokre Delhi amasum Haryana gi marakta singu border da protest tawriba laumi singa mafamdugi miyoi singa ani gi marakta khut thoknarakpada thangna thilakpadagi Delhi police SHO Alipur Pradip Paliwal koba ama sokre adumainamak mahapu attack tawrakiba miyoi adusu police na fakhre anoba farm law singi mayokta protest tawfam singi manungdagi maruoiba mafam ama oiriba Silgu border aduda laumi singa mafamdugi miyoi singni haiba miyam amagi marakta khut thonakibadu thugainaba police na tear gas kapki amasum lisaina kandaki miyoi singaduna amaga nungna thanaki haina supaw sina sumakata na phungdorakli